ꯅꯍꯥꯟꯗꯤ ꯏꯇꯥꯎ ꯃꯅꯥ ꯐꯕꯗ ꯀꯔꯤꯅꯣ ꯃꯌꯥꯛꯇꯣ ꯌꯥꯝ ꯀꯜꯂꯤ ꯆꯤꯡꯕ ꯉꯝꯗꯦ ꯍꯥꯏ ꯑꯗꯣ ꯉꯁꯤꯗꯤ ꯃꯅꯥꯗꯣ ꯌꯥꯝ ꯍꯥꯞꯀꯨꯝꯁꯤꯀꯣ ꯑꯁ ꯃꯅꯞ ꯐꯩꯍꯦ ꯃꯊꯧ ꯇꯧꯒꯅꯤ ꯃꯁꯤ ꯃꯅꯝꯁꯦ ꯐꯖꯅ ꯀꯥꯏꯅꯦ ꯏꯇꯥꯎꯁꯤꯁꯨ ꯑꯗꯣ ꯏꯇꯥꯎ ꯅꯪꯒꯤꯗꯤ ꯒꯟꯖꯥ ꯀꯌꯥꯝ ꯊꯥꯔꯕ ꯑꯩꯒꯤꯗꯤ ꯍꯟꯗꯛꯀꯤꯗꯤ ꯄꯥꯝꯕꯤ 10ꯃꯨꯛ ꯁꯦꯝꯒꯠꯂꯤꯌꯦ ꯃꯁꯤꯅ ꯌꯥꯔꯅꯤ ꯍꯟꯗꯛ ꯆꯍꯤꯒꯤꯗꯤ ꯏꯇꯥꯎ ꯅꯪꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯀꯛꯄ ꯌꯥꯕꯅꯤꯀꯣ ꯅꯪꯁꯨ ꯊꯥꯡꯈꯣꯛꯇꯣ ꯅꯥꯟꯊꯣꯛꯑꯦꯅꯦ ꯑꯣ ꯑꯆꯝꯕ ꯌꯥꯔꯅꯤ ꯏꯇꯥꯎ ꯑꯩ ꯍꯥꯟꯅ ꯆꯤꯡꯉꯣꯔꯣ ꯌꯥꯔꯦꯗ ꯈꯔ ꯊꯥꯔꯗꯤ ꯃꯩ ꯍꯧꯔꯛꯄ ꯇꯥꯔꯦ ꯇꯣꯛꯑꯣ ꯌꯥꯔꯦ ꯍꯣꯏꯅꯦ ꯏꯇꯥꯎ ꯃꯩꯈꯨꯕꯨ ꯀꯥꯔ ꯃꯥꯜꯂꯦꯅꯦ ꯇꯧꯔꯤꯕꯁꯦ ꯑꯩꯗ ꯄꯨꯁꯨ ꯑꯃꯨꯛ ꯑꯅꯤꯔꯛꯇꯪ ꯌꯦꯐꯧꯕ ꯌꯥꯒꯗ꯭ꯔꯅꯦꯍꯦ ꯕꯥꯕꯥ ꯂꯧꯔꯥꯡ ꯁꯨꯕꯁꯤ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯈꯥꯡꯕꯁꯤ ꯈꯔ ꯋꯥꯏꯗꯦꯍꯦ ꯏꯁꯣꯁꯥ ꯌꯥꯏꯗ ꯏꯄꯨ ꯌꯥꯏꯐꯔꯦ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯀꯨꯏꯅꯁꯨ ꯆꯤꯡꯈ꯭ꯔꯦꯗ ꯃꯁꯤꯒꯤ ꯍꯅꯨꯕꯁꯦ ꯑꯣꯏꯗꯕꯅ ꯍꯥꯟꯇꯥ ꯌꯥꯔꯦꯗ ꯏꯄꯨ ꯑꯩ ꯑꯃꯨꯛ ꯅꯪꯍꯧꯗꯕ ꯇꯥꯔꯦꯅꯦ ꯏꯄꯨ ꯂꯣꯏꯔ ꯃꯥꯜꯂꯦꯅꯦꯍꯦ ꯏꯇꯥꯎ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯧꯔꯥꯡ ꯁꯨꯔꯁꯨ ꯇꯧꯁꯤꯗꯀꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯦꯕ ꯍꯣꯏꯗ ꯏꯇꯥꯎ ꯂꯧꯔꯥꯡ ꯁꯨꯕꯕꯨ ꯀꯌꯥꯝ ꯀꯨꯏꯕ ꯊꯕꯛꯅꯣ ꯏꯇꯥꯎ ꯑꯩꯈꯣꯏ ꯈꯨꯟꯗ ꯃꯔꯛ ꯃꯔꯛꯇ ꯚꯨꯠ ꯊꯣꯛꯏ ꯍꯥꯏꯁꯤꯕꯨ ꯑꯃꯨꯛꯇꯗꯤ ꯐꯥꯁꯤꯗꯅ ꯏꯇꯥꯎ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯁꯤꯗ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯩꯒꯤ ꯁꯟ ꯒꯥꯔꯤꯗꯣꯔꯥ ꯑꯀꯣꯟꯕꯗꯨꯅ ꯂꯨꯝꯃꯒ ꯑꯝꯇꯪ ꯌꯩꯁꯤꯔꯣ ꯁꯕꯥꯟꯗꯨꯒ ꯁꯟ ꯒꯥꯔꯤ ꯗꯣꯔꯥꯗꯨꯕꯨ ꯊꯥꯡꯒꯠꯄ ꯉꯝꯕ꯭ꯔꯅꯤ ꯏꯇꯥꯎ ꯅꯪꯕꯣ ꯅꯨꯃꯤꯠ ꯇꯥꯗꯣꯔꯦꯅꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯇꯞ ꯇꯥꯏ ꯊꯛꯆꯜꯂ ꯎꯏꯔꯤꯁꯦ ꯑꯩ ꯅꯈꯣꯏꯕꯨꯅꯅꯦꯍꯦ ꯏꯍꯦ ꯎꯏꯗꯅ ꯂꯩꯔꯦꯅꯦ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯂꯨ ꯁꯥꯒꯅꯤ ꯀꯥꯏꯗꯅ ꯇꯜꯂꯤꯕ ꯅꯔꯤꯟ ꯃꯇꯥꯗꯨꯒ ꯑꯩꯈꯣꯏ ꯄꯥꯕꯁꯤꯃꯕ ꯊꯛꯐꯝ ꯊꯣꯛꯄ ꯍꯤꯗꯥꯛ ꯄꯨꯗ ꯑꯗꯨꯝ ꯊꯛꯑꯒ ꯂꯩꯕ ꯀꯩꯗꯧꯒꯦ ꯆꯒꯠ ꯄꯉꯥꯡꯗ ꯉꯥꯡꯗꯅ ꯍꯟꯗꯛꯇꯤ ꯏꯇꯥꯎ ꯂꯣꯏꯖꯤ ꯂꯣꯏꯌꯥꯁꯤ ꯏꯀꯥꯔꯛꯄꯁꯤ ꯉꯥ ꯌꯥꯝ ꯐꯥꯅꯕꯅꯤ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯥꯗ ꯌꯥꯗꯕꯅꯤ ꯃꯤꯅ ꯒꯟꯖꯥ ꯊꯛꯄ ꯉꯥꯎꯁꯟꯅꯕ ꯍꯥꯏꯍꯟꯒꯨꯝꯁꯦꯕ ꯑꯣꯏꯗꯗꯅ ꯑꯃꯨꯛ ꯕꯦꯔꯥ ꯇꯥꯅꯤꯀꯣ ꯆꯣꯞꯅꯗꯅ ꯑꯩꯕꯨ ꯑꯣꯏꯅꯤꯗ ꯏꯇꯥꯎ ꯃꯥꯅꯤ ꯏꯇꯥꯎ ꯑꯩꯈꯣꯏꯕꯨ ꯏꯔꯤꯟ ꯌꯥꯝ ꯇꯟꯕꯗꯧꯅ ꯑꯗꯨ ꯏꯇꯥꯎ ꯍꯟꯗꯛꯀꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤꯗ ꯖꯇ꯭ꯔꯥꯕꯨ ꯊꯣꯛꯀꯦ ꯈꯜꯂꯤ ꯃꯤꯅ ꯒꯟꯖꯥ ꯊꯛꯄꯅꯦꯅ ꯎꯁꯤꯠꯇ꯭ꯔꯤꯖꯩ ꯖꯇ꯭ꯔꯥꯗꯨ ꯂꯧꯔꯗꯤ ꯃꯤꯅ ꯀꯤꯅꯅꯤꯁꯦ ꯃꯗꯨꯗꯇ ꯈꯪꯒꯗꯕꯅꯤ ꯐꯅꯕꯨ ꯅꯔꯤꯟ ꯐꯔꯤꯅꯦ ꯏꯇꯥꯎꯗꯤ ꯈꯨꯔꯥꯏ ꯃꯆꯥꯗꯨ ꯃꯤꯅ ꯂꯣꯡꯒ꯭ꯔꯧ ꯌꯦꯜꯂꯛꯄꯗ ꯑꯃꯨꯛ ꯊꯦꯒꯥꯛ ꯇꯦꯛꯇꯅꯀꯣ ꯑꯗꯨ ꯏꯇꯥꯎꯅ ꯉꯝꯅꯤꯗꯤ ꯊꯣꯛꯎ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯩꯈꯣꯏ ꯆꯥꯎꯊꯣꯛꯆꯒꯗꯧꯔꯤꯕꯅꯤ ꯉꯥꯡꯅꯔꯤꯁꯤꯡꯁꯤ ꯌꯦꯡꯉꯨꯅꯦ ꯃꯇꯣꯡꯗꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯁꯔꯨꯅ ꯉꯥꯛꯊꯣꯛꯄ ꯖꯒꯥ ꯈꯛꯇ ꯉꯥꯏꯔꯦ ꯆꯦꯡꯕ ꯌꯥꯕꯉꯩ ꯆꯦꯡꯉꯕꯅꯦꯕ ꯁꯅꯩꯕꯤꯒ ꯂꯐꯨꯒꯕꯨ ꯀꯅꯥꯅ ꯍꯦꯟꯅ ꯀꯟꯒꯦꯅꯦ ꯏꯇꯥꯎ ꯉꯁꯤꯗꯤ ꯁꯠ ꯆꯤꯡꯍꯧꯅꯕ ꯇꯧꯁꯤ ꯅꯍꯥꯟꯒꯤ ꯍꯅꯨꯕꯗꯨ ꯑꯃꯨꯛ ꯂꯥꯛꯁꯜꯂꯛꯇꯅꯅꯦ ꯕꯦꯔꯥ ꯀꯥꯅꯤ ꯃꯥꯗꯤꯅꯦ
ꯑꯃꯨꯛꯇꯪ ꯆꯤꯡꯕꯗꯕꯨ ꯍꯥꯏ ꯑꯇꯩ ꯈꯪꯗꯦ ꯑꯩ ꯍꯥꯟꯅ ꯆꯤꯡꯗ ꯌꯥꯗꯦꯀꯣ ꯃꯨꯛꯅꯥ ꯖꯇ꯭ꯔꯥꯒꯤ ꯍꯛꯆꯥꯡ ꯊꯥꯀꯠꯂꯤꯕꯅꯤ ꯃꯁꯤꯅ ꯑꯗꯨ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯂꯨꯗꯨꯕꯨ ꯉꯥꯕꯨ ꯀꯌꯥꯝ ꯆꯪꯉꯝꯗꯣꯔꯤꯕꯅꯣ ꯆꯪꯉꯝꯒꯅꯤꯗ ꯏꯇꯥꯎ ꯆꯪꯉꯝꯒꯅꯤꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯄꯨ ꯁꯣꯏꯌꯦꯕ꯭ꯔꯣ ꯑꯩꯁꯨ ꯅꯄꯨꯁꯨ ꯅꯈꯣꯏ ꯂꯥꯛꯄ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯝꯂꯤꯕꯅꯤꯅꯦꯍꯦ ꯉꯁꯤꯁꯨ ꯑꯩ ꯑꯃꯨꯛ ꯅꯪꯍꯧꯗꯗꯅ ꯏꯄꯨ ꯑꯃꯨꯛ ꯅꯪꯅꯤꯗ ꯏꯁꯨꯁꯤꯡꯅ ꯍꯦꯛ ꯁꯦꯝꯕꯅ ꯃꯍꯥꯎꯏ ꯇꯧꯕꯅꯤꯗ ꯃꯁꯤꯅꯤꯅꯦ ꯁꯅꯥꯒꯤ ꯂꯩꯍꯥꯎ ꯍꯥꯏꯔꯤꯕꯗꯨ ꯏꯁꯨ ꯂꯣꯏꯔꯦ ꯑꯃꯨꯛ ꯁꯦꯝꯕ ꯍꯧꯔꯛꯄ ꯁꯣꯁꯥꯗꯨꯗꯤ ꯅꯄꯨ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦꯍꯦ ꯃꯁꯤꯒꯤ ꯍꯅꯨꯕꯁꯤ ꯉꯁꯥꯏꯗꯒꯤ ꯇꯟꯖꯥ ꯌꯦꯡꯉꯒ ꯂꯨꯝꯃꯤꯖꯥꯠꯅꯤꯗꯅ ꯀꯗꯣꯝꯗꯩꯕꯨ ꯂꯤꯁꯜꯂꯛꯏꯅꯣ ꯀꯥꯟꯅꯗꯦ ꯑꯃꯒ ꯑꯃꯨꯛ ꯀꯛꯁꯤꯜꯂꯣ ꯀꯨꯏꯔꯦꯗ ꯑꯩꯅ ꯄꯣꯠꯆꯥꯎ ꯍꯨꯕ ꯉꯝꯃꯛꯇ꯭ꯔꯤꯕꯁꯦ ꯃꯤꯒꯤ ꯉꯥꯅꯨ ꯃꯔꯨꯝ ꯈꯔ ꯍꯨꯔꯥꯟ ꯅꯨꯡꯗꯥꯡꯗ ꯃꯤꯒꯤ ꯏꯪꯒꯣꯟꯗꯒꯤ ꯑꯂꯨ ꯈꯔ ꯍꯣꯠ ꯃꯁꯤꯅ ꯍꯤꯡꯕꯗꯤ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦꯗ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯨ ꯀꯥꯟꯅꯗꯦ ꯂꯨ ꯂꯥꯡꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯕꯅ ꯐꯗꯧꯕ ꯃꯥꯜꯂꯦ ꯍꯨꯔꯥꯟꯕ ꯆꯠꯄꯁꯤ ꯅꯨꯡꯊꯤꯟꯗ ꯆꯠꯄꯅ ꯐꯔꯦꯗ ꯑꯗꯨ ꯅꯍꯥꯟ ꯍꯨꯔꯥꯟꯕꯗ ꯃꯄꯨ ꯊꯣꯛꯂꯛꯇꯅ ꯆꯠꯂꯛꯄꯗ ꯁꯝꯕꯟꯗ ꯈꯨꯗꯩ ꯄꯜꯍꯧꯕꯗꯣ ꯅꯨꯡꯗꯥꯡ ꯑꯣꯏꯕꯒꯤ ꯐꯕꯅꯤ ꯃꯁꯤꯒꯤ ꯍꯨꯔꯥꯟꯕ ꯇꯣꯝꯆꯥ ꯑꯁꯤꯅ ꯆꯠꯂꯤꯕꯁꯤ ꯏꯁꯨꯁꯤꯡꯅ ꯂꯨ ꯈꯔ ꯊꯨꯝꯖꯔꯤꯕꯁꯤꯡꯗꯨꯗꯅꯤꯅꯦ ꯃꯁꯤ ꯍꯨꯔꯥꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯏꯁꯨꯁꯤꯡꯗ ꯍꯥꯏꯍꯧꯗꯕ ꯌꯥꯗꯦ ꯑꯣ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯂꯨꯗꯣ ꯇꯣꯝꯆꯥꯅ ꯆꯠꯈ꯭ꯔꯦ ꯑꯩ ꯆꯠꯂꯝꯃꯒꯦ ꯉꯁꯤꯗꯤ ꯈꯔ ꯀꯥꯟꯅꯔꯦꯍꯦ ꯉꯥꯏꯈꯣ ꯅꯪꯅ ꯄꯨꯔꯛꯏꯕ ꯉꯥꯗꯣ ꯀꯗꯥꯏꯗꯒꯤꯅꯣ ꯂꯨꯁꯤꯁꯨ ꯑꯩꯈꯣꯏꯒꯤꯅꯤꯅꯦ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤꯗꯤ ꯌꯩꯕ ꯇꯥꯕꯅꯤ ꯑꯃꯗꯨ ꯍꯤꯗꯥꯛ ꯌꯥꯎꯗꯕꯤ ꯆꯠꯈꯤꯕꯅꯤ ꯀꯔꯝ ꯊꯣꯛꯑꯝꯗꯣꯏꯖꯥꯠꯅꯣ ꯅꯪꯅ ꯀꯔꯤ ꯋꯥꯈꯟꯗꯒꯤꯅꯣꯕ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩꯒ ꯍꯨꯔꯥꯟꯗꯅ ꯇꯧꯔꯤꯕꯁꯦ ꯈꯨꯟꯁꯤꯗ ꯂꯩꯀꯥꯏꯁꯤꯗ ꯄꯣꯠ ꯃꯥꯡꯉꯦꯅ ꯇꯧꯔꯤꯕꯁꯦ ꯄꯨꯝꯅꯃꯛ ꯅꯪꯅ ꯑꯣꯏꯔꯝꯒꯅꯦꯕ ꯃꯇꯨꯡꯗꯤꯅꯦ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯇꯣ ꯇꯧꯒꯅꯨ ꯅꯪ ꯑꯩꯅ ꯉꯟꯅ ꯌꯧꯔꯛꯄꯒꯤ ꯐꯕꯅꯤ ꯏꯇꯥꯎꯁꯤꯅ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯉꯁꯥꯏꯅ ꯈꯥꯎꯈ꯭ꯔꯗꯧꯕꯅꯤ ꯁꯦ ꯍꯨꯔꯥꯟꯕꯒꯤ ꯋꯥꯈꯟꯗꯣ ꯄꯣꯛꯇꯅꯕꯅꯦ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯁꯦ ꯁꯤ ꯄꯥꯏꯁꯜꯂꯨ ꯋꯥꯈꯟ ꯏꯪꯅꯕ ꯏꯇꯥꯎ ꯅꯪ ꯆꯤꯡꯕꯗ ꯃꯄꯨꯡ ꯐꯥꯅ ꯆꯤꯡꯍꯧꯔꯣ ꯑꯩꯅ ꯑꯃꯨꯛ ꯆꯤꯡꯕꯗꯗꯤ ꯄꯨꯂꯞ ꯇꯠꯂꯗꯕꯅꯤ ꯑꯩ ꯍꯧꯖꯤꯛ ꯁꯥꯎꯔꯕꯅꯤ ꯏꯇꯥꯎ ꯅꯪ ꯉꯁꯤ ꯂꯥꯝꯗ꯭ꯔꯕ ꯃꯥ ꯉꯁꯤ ꯈꯥꯎꯔꯕꯅꯤ ꯁꯤ ꯍꯨꯔꯥꯟꯕꯒꯤ ꯃꯀꯣꯛꯁꯤ ꯃꯁꯤ ꯒ꯭ꯌꯥꯟ ꯇꯥꯍꯟꯁꯤ ꯍꯤꯗꯥꯛꯇ ꯑꯝꯇ ꯂꯥꯟꯁꯤꯜꯂꯨꯁꯦ ꯃꯥ ꯊꯛꯇꯕꯒ ꯌꯥꯔꯣꯏ ꯃꯥ ꯐꯨꯔꯗꯕꯅꯤ ꯍꯥꯏꯁ ꯑꯩ ꯍꯥꯟꯅ ꯆꯤꯡꯍꯧꯗ꯭ꯔꯦꯅꯦ ꯇꯞꯄꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯏꯪꯅ ꯌꯥꯎꯔꯝꯗꯧꯕꯨ ꯃꯥꯟꯗ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯁꯥꯡꯅ ꯆꯤꯡꯈ꯭ꯔꯦꯕ ꯌꯥꯗꯦ ꯈꯨꯆꯤꯡꯁꯤ ꯌꯥꯗꯦꯕ ꯅꯪꯗꯤ ꯅꯍꯥꯟꯒꯩ ꯁꯤꯟꯐꯝ ꯑꯣꯟꯅꯔꯝꯕꯅꯤꯗ ꯐꯖꯅ ꯇꯧꯋꯦꯍꯦ ꯏꯕꯣ ꯏꯌꯥꯝꯕ ꯑꯩ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦꯗ ꯏꯌꯥꯝꯕ ꯍꯣꯏꯒꯤ ꯇꯨꯡꯒꯤ ꯂꯝꯗꯕꯁꯤ ꯅꯍꯥꯟꯉꯩ ꯐꯖꯅ ꯋꯥꯈꯜꯒ ꯏꯪꯊꯔꯦ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯝꯃꯦ ꯉꯥꯏꯍꯥꯛꯇꯪꯗ ꯐꯖꯅ ꯁꯦꯝꯗꯣꯛꯏꯍꯦ ꯃꯁꯤ ꯍꯤꯗꯥꯛ ꯐꯕꯅ ꯑꯣꯏꯒꯅꯤ ꯐꯨꯗꯤ ꯐꯨꯅꯤꯡꯈ꯭ꯔꯦꯗ ꯅꯍꯥꯟꯗꯣ ꯍꯨꯔꯥꯟꯕ ꯇꯣꯝꯆꯥꯗꯣ ꯐꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯥꯏꯅꯦ ꯃꯗꯨ ꯐꯖꯅꯗꯤ ꯂꯝ ꯍꯦꯜꯂꯕꯅꯤ ꯃꯥ ꯐꯥꯔꯤꯉꯩꯗꯨꯗꯅꯦ ꯐꯖꯅ ꯋꯥꯔꯛꯍꯧꯔꯗꯧꯅꯤ ꯑꯗꯨꯁꯨ ꯉꯥ ꯍꯨꯔꯥꯟꯕꯩꯅꯦꯅ ꯍꯥꯏꯅꯦ ꯀꯌꯥꯗ ꯂꯝ ꯍꯦꯟꯈ꯭ꯔꯕ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯃꯤꯅꯣꯕ ꯃꯥꯗꯣ ꯇꯧꯔꯝꯒꯅꯤ ꯑꯩꯒꯤ ꯃꯩ ꯆꯠꯇꯕ ꯋꯥꯌꯔꯗꯨ ꯐꯥꯎꯕ ꯃꯥꯅ ꯍꯨꯔꯥꯜꯂꯝꯂꯤꯕꯅꯤ ꯃꯗꯨ ꯒꯟꯖꯥ ꯄꯤꯊꯛ ꯑꯣꯏꯅ ꯋꯥꯔꯛꯏ ꯍꯥꯏꯕ꯭ꯔꯥ ꯀꯧꯝ ꯍꯥꯏꯅꯤ ꯐꯨꯕꯒꯤ ꯃꯍꯨꯠꯇ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯝ ꯃꯊꯪꯁꯨ ꯑꯗꯨꯝ ꯍꯨꯔꯥꯜꯂꯛꯀꯅꯤ ꯌꯥꯔꯣꯏ ꯑꯗꯨꯒꯤ ꯋꯥꯔꯛꯄꯗꯨꯗꯤ ꯅꯤꯌꯣꯝ ꯈꯤꯇꯪꯗꯤ ꯂꯥꯜꯂꯦ ꯐꯖꯅ ꯐꯨꯒꯗꯕꯅꯤ ꯌꯥꯗꯦ ꯕꯦꯝꯃ ꯅꯪꯅ ꯀꯤ ꯍꯥꯏꯕꯕꯨꯇꯣ ꯗꯗꯥ ꯐꯥꯕꯤꯗꯣꯏꯅꯤ ꯅꯪꯒꯤ ꯑꯆꯥꯄꯣꯠꯇꯣ ꯗꯗꯥ ꯈꯤꯇ ꯆꯥꯒꯦ ꯗꯗꯥ ꯏꯁꯥ ꯐꯅꯕ ꯀꯗꯔ ꯇꯧꯅꯨ ꯅꯪꯅ ꯅꯕꯨꯛ ꯆꯥꯏꯗꯨꯗꯤ
ꯄꯨꯛ ꯆꯥꯎꯔꯤꯁꯤꯗꯤ ꯑꯆꯥꯄꯣꯠ ꯂꯥꯝꯃꯛꯄꯩꯅꯤ ꯗꯗꯥꯒꯤꯗꯤ ꯇꯦꯟ ꯑꯃ ꯁꯥꯔꯦ ꯕꯨꯠ ꯍꯥꯠꯅꯕ ꯑꯗꯨꯗꯤ ꯗꯗꯥ ꯅꯪꯅ ꯕꯨꯠ ꯍꯥꯠꯇꯕ ꯑꯣꯏꯗꯤ ꯑꯩꯒꯤ ꯑꯆꯥꯄꯣꯠꯇꯣ ꯄꯤꯖꯒꯦ ꯗꯗꯥ ꯅꯪꯒꯤ ꯐꯨꯔꯤꯠꯁꯦ ꯆꯥꯗ꯭ꯔꯦ ꯅꯕꯨꯛꯇꯣ ꯆꯥꯎꯃꯟꯗꯅ ꯑꯗꯣ ꯅꯪꯅ ꯀꯗꯔ ꯇꯧꯁꯟꯅꯕ ꯑꯣꯏꯔꯝꯃꯗꯤ ꯑꯩꯒꯤ ꯑꯆꯥꯄꯣꯠꯇꯣ ꯄꯤꯖꯔꯣꯏꯀꯣ ꯃꯁꯤ ꯑꯉꯥꯡꯁꯦ ꯄꯨꯛꯇꯒ ꯊꯥꯖꯤꯜꯂꯛꯏꯅꯦ ꯃꯦ ꯒꯟꯖꯥ ꯀꯛꯄ꯭ꯔꯕꯨ ꯈꯨꯠ ꯌꯥꯎꯒꯦ ꯇꯧꯋꯦꯍꯦ ꯏꯇꯥꯎ ꯍꯨꯔꯥꯟꯕꯒꯤ ꯃꯊꯪꯁꯤꯗꯗꯤ ꯚꯨꯠ ꯑꯃꯨꯛ ꯋꯥꯔꯛꯄ ꯇꯥꯔꯦꯅꯦ